Myanmar ki junta na akan ba warning tawkre tha sege kungani panda Myanmar da junta lenga na sinduna malem gi tongan ba mafam singda leiba adugi miyam na khallaba lenga ama leire haiba adu unnabagi damak sagalakliba mikhal pangthoknabagi thabak adu mass boycott tawbagi wafam kaya thorakpaga loinana junta gi luchingbu oiriba minyonging na democracy rom da jangsen gadawriba khongthang adubu yaningdaba singi mathakta akanma warning tawkre officer sing amadi military gi imung manungi miyoi singda wangang laduna wafam sing asi phongdorakpani Myanmar miyam na military lenga asi lona yaba mawongda onthoknaba siliba thaba asibu yaningdaba phongdoknaba kaya lakli handakta nauna san state ta junta lenga na loksin khraba comment amasung non kioda leba adugi celebrity kaya busu thajinduna mafam adugi miyam da bot thadana isai nongmai thoram kaya pangthokhanki minyonging amadi maki deputy su win na bot asigi matang da defense ke oiba wakalon chenba candidate singbu sagwana bagi damak yangon mandali amasung cochin state ta chatuna wangang bagi thabak su akan mamong chathari hairi Bangladesh na India ki visa application center thingjin krai India na visa application center thingjin khibadagi Bangladesh High Commission na swathing batham kre lakadoriba mathang chehi ki February 22 da Bangladesh ki interim lenga na leiba aduda parliamentary election pangthoklagani lauthokibaga iroinana political party amadi meheroi na luchingba singna election ki campaign haudorakpada anti India gi akanba wafam sing phongdoknarakpadagi India gi maikaidagi Bangladesh ki khwaidagi chawba anisuba capital city ama oiriba Chittagongda leiba India visa application center bu chaliba tha asagi kungama thoidagi hauduna matam kaktana thingjin khibadagi Bangladesh ki maikaidagi su Delhi da leiba makhoi gi high commission na visa amadi consular gi oiba thabak thoram pumnamak thingjile haina lauthokre haidi pawgi lekhuna magi matung ina wafam asi Bangladesh High Commission gi maikaidagi di matam kharagi oina tangai fadaba maramdagi makha taba notice thoktriba fawba suspend tawbani haina phongdorakli hairi adum oina malaiba ani asigi miyamna di chaliba tha asigi kungama thoida India gi maikaidagi ahanbo oina visa application center thingjin khibadagi laman khumbo oina Bangladesh High Commission na lokalakpa thabak oigani haina thajanari haidi Cookie proof ki Meeoi singna tongan tanaba thabak ngakta demand tawduna leire malem thongam aikoi pumnamak lamdam masida santi hanjilma pami adubu cookie proof ki Meeoi singna peace hanjilaknabagi mahota tongan tanaba thabak ngakta tawduna leirakli haina peace activist malem thongam na phongdokre wafam asi MPCC gi general secretary P Sharachandra amadi Haingang Congress committee gi mihut singna Haingang maibam khul mayai leikai da leiba malem thongam na phongdokhibani Manipur da peace puraknabagi damak Delhi dagi cycle thauduna lakhiba malem ga unaba aduda MPCC gi general secretary Sharachandra na malem gi khongchat aduna mai pakhibadu thagatpa oina sel gi mateng khusena ki loina nama ki tungi thabak thoram singna pangbe aba mateng pangani haibigi thajaba su piki thoram aduga mari leinana malem na hai chahi ani makai henjilaklaba irang asi ngasi fawba loishinba ngamdana leiri ma ki cycle khongchat adu kanglu furuf khaidana mipum khuding mangna support tawbiraki adubu Manipur yoba matamda kangpupi fawraga Imphal tamna changba honarakpada kotuna changba yaroi haina cherol thorokpa amadi social media ki khuthangda nungaitaba wafam kaya thamlakpa aduna nungaitaba khara fawki haina phongdokhi academic year 2026 ki lyric namnaba supply gi purakhiba che bo semna loksilu yadre lakadariba academic year 2026 ki oina board of secondary education Manipur bo semna puthokadaba lyric sing namnaba amasung HSLC examination gi answer script ki sizinanaba tender fawduna amasung court ki order matungina ibudong margin print and advertising na supply tawna purakhiba che bosem gi chairman gi ayaba phangde haiduna secretary na loksilu haiba yakhidre watho sigi matangda ibudau margin print and advertising gi proprietor L Japan haikhibada lakadoriba academic year in 2026 ki oina board of secondary education Manipur gi oina puthokadaba class 1 dagi 10 fawba tamgadaba lyric sing namnaba amasung mathang chahi gi anganba sarukta pangthokadoriba HSLC exam 2025-26 ki answer script ki sizinanaba che supply tawnabagi damakta mahaki company asina tender fawki adubu tender thaminakhiba aduda yaukhiba company amana court case tawrakpadagi High Court of Manipur da case soknaraba matungda haukiba December 9 da court asigi maikaidagi mahaki company asida che chingnabagi order taki board ki che supply tawnaba tender fawkiba amasung court ki order gi matungina board of secondary education Manipur amasung mahaki company gi logo yauna watermark yawbaga loinana NCERT na piriba guideline gi matugina hariba quality aduda chasing adu supply tawnaba ngarang Imphal da gari ani thunglaki gari ani adu ahanbada Dimapur lambida lakhibani adubu lambi chatpa yadabadagi amuk hanna koithoklaga Imphal jirbam lambida yamna wana Imphal da thunglaba matung bota supply tawnaba honakhibani punna mapandagi purakliba che asi truck tare ni ahanbagi oina ngarang Imphal da truck ani thunglaba matung ngasi truck ahum aduga hayengna truck ani Imphal da thunglagadabani
Supply ki chesing adu bosem ki secretary na chairman na iyaba pidaba na che lauba ngamlaroi haina che thaba yahandre. Tender faubaga loina na court ke iyaba yauna purakhiba che bosem na lausilu yadriba sigi matangda hojik leiriba government na mieng changbiu. Ma ki maigaidagi su hirama sigi matangda court wakalagani haiki. Panba yabadi lakadariba academic year 2026 asi nangnaba Board of Secondary Education Manipur ki makhada leiriba mahiloisang singi oina darkar leiba lairik sing matam chana phangangadabani haina tongan-tonganba mahiroi lupsing na bosemda amadi sarkarda yamna kana pressure piribani. Mamagi chahi singdadi October thadagi hauna bosemna lairik nambagi thaba asi tawduna lakhibani adubu chahi asigi oinadi supply tawba asigi matangda chayenaba leibana academic year 2026 asi nangnaba textbook sing matam chana phangba ngamgadra natraga ngamloidra haibasi achobu wahang ama oire. Sawambung relief camp ta leiramba IDP kuntraga mapan mayumda changhankre. IPFM na IDP singda acha athak sing tingbangkre. Sawambung relief camp ta leiramba sairaudagi internally displaced person kuntraga mapan ngasi district authority na mayumda hanjilhankre. Mayumda changdringay gi mamang waikhong yoraklaba tungda authority na thinba ngamlaroi hairakpadagi achoba irang ama thoke tawramlabani. Pawsi na makata na hai IDP sing adu sugunu fawdi changba yagani aduga manung hanjinba mafam singdadi changba nungai khiroi haiduna waikhong yorakpada authority na hairakpadagi IDP sing sawba horaki nakalani gi marakta yamna kanna muknaraklaba matungda authority na mafam aduda changbagi ayaba pirakpadagi makoi mayumda hanjil nakibani. Amaromda IDP sing mayumda halangadabani haiduna matam tharaga lamboi khongnangkhongda chathariba protest mafamda Indigenous Peoples Forum Manipur IPF MG Chief Advisor Asanka Sar Michael Lamjathang Thadau amukok ki SM Jalana Chingba mayamna Christmas Festival ga mari leidana chana thakna polam sing tengbang pibalakre. Ing tapa purakna ba ikhoi masel nungsi chana na leminana bagi paujel piba team adubu kokomi gi convener kraija mathauba chingba kaya na taramna oki. Asanka Sar na su nungsi na leminana ba appeal tawki mara asida IDP sing na makoibu mayumda hanjilhangani haina lengang na thakiba matam adu loigadaba numit 8 ni khaktama ngairi haibaga loinana governor amasung CS dot ngasisu memorandum amamam pisinkre. Angang miroli ngay mamangda amadi angang unadringay marakta angang adu nupani nupini khangdokna honaramlabadi PNDT eki makhada lupa 10,000 fine thiba chahi ahum jail da thambagi dandi piba yai Dr. Vino. Kanagumba singna angang miroli ngay mamangda amadi angang unadringay marakta angang adu nupani nupini khangdokna honaramlabadi prenatal Diagnostic Technique PNDT eki makhada lupa 10,000 fine thiba chahi ahum jail da thambagi punishment piba yai haina Family Welfare gi Director Dr. N. Bino na fongdokre. Wafam asi Directorate of Family Welfare Services amadi State Health Society NHM Manipur ga punna sinduna BT rota laiba Directorate asigi conference hall da pangthokkiba media sensitization workshop on preconception and prenatal diagnostic technique PC and PNDT gi thoram da pangthokibani. Health Director Dr. Bino na fongdokhibada khunai asida nupa nupi cham manai haiba su miyamgi wakhalondadi angang nupa na hena pami masina maram oiraga mirolingai natraga mirolaba matung angang nupara nupira khangdoklaba matung angang nupi oiramlagana lauthokpa asina sex ratio da discrimination laklibasi thingnaba ek asi lakhibani asibu ngakna chatchi miyamda hena mamut tana khangansi haiki. State Nodal Officer Dr. Sujata na haikibada PNDT ek asi chatnaba hokibada punna Diagnostic Center gi punna chamaga marfuga humdoi register tawki. Masigi manungda nifuga marina ningthina chalairamdabadagi kakre mirolingai matamda nupara nupira khangdokpa si aina yade maram aduna ningthina regulate thawnaba diagnostic center sing register tawbani ing 1994 da semkiba ek asi 1996 tagi chanaba hoki. 2023 da MN tawduna ningthina chatnaki ek asigi makhada mara leibasing ahanbagi oina chahi ahum jail da thamba amadi sel oina lupa 10,000 anirak hanna ek asigi mayakta thabak tawraklabadi chahi 5 jail da thamba amadi sel oina lupa 50,000 fawba fine thiba yai haiki. Kunai asibu kainaba silibasingbu thengnanaba afaba wakal khanba Meeoi sing punsinbagi matam Oire Asanka Sar fattabagi wakhalonda mang tharaga khunai asibu kainaba silibasing asibu thengnanaba afaba wakal khanba amatto oina punsinbagi matam Oire haina Indigenous Peoples Forum Manipur IPF MG Advisor Asanka Sar na fongdokre. Wafam asi Christian lining chatpasingi senglaba kumai ama oiriba Christmas ka mari leinana irang asina maram oiraga relief camp singda changjafam lauriba lanjenariba singda acha thaki polam kaya tengbang pibaga loinana mahangna fongdokhibani. IPFM Imphal Naga Forum Thadau amasung Liangmai gi
ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ CSOꯁꯤꯡ ꯌꯥꯎꯅ ꯆꯠꯊꯈꯤꯕ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯤꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯁꯑꯣꯝꯕꯨꯡ ꯑꯃꯗꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯔꯤꯕ IDPꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯇꯦꯡꯕꯥꯡ ꯄꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯁꯥꯡ ꯀꯁꯥꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯀꯨꯝꯍꯩꯅ ꯂꯥꯛꯄꯗ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯑꯣꯏꯔꯁꯅꯨ, ꯀꯥꯡꯂꯨꯞ ꯑꯅꯤꯅ ꯂꯥꯟ ꯇꯧꯅꯔꯕꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯑꯇꯩ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯄꯥꯎ ꯐꯥꯎꯗꯣꯛꯅꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯏꯔꯥꯡ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛꯁꯤꯡ ꯀꯥꯎꯊꯣꯛꯅꯗꯨꯅ ꯉꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯅꯕꯒꯤ ꯄꯥꯎꯖꯦꯜ ꯁꯟꯗꯣꯛꯂꯁꯤ ꯍꯥꯏꯈꯤ꯫ ꯏꯂꯤꯚꯦꯇꯦꯗ ꯍꯥꯏꯋꯦꯁꯤꯡ ꯁꯥꯕꯤꯅꯕ ꯄ꯭ꯔꯣꯄꯣꯖꯦꯜ ꯄꯥꯏꯈꯠꯄꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯇ꯭ꯔꯥꯐꯤꯛꯀꯤ ꯀ꯭ꯔꯥꯏꯁꯤꯁ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯕꯤꯔꯦꯟ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯔꯣꯗ ꯇ꯭ꯔꯥꯐꯤꯛ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃꯗꯤ ꯒꯥꯔꯤ ꯀꯥ ꯍꯦꯟꯅ ꯆꯤꯟꯁꯤꯜꯂꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯃꯇꯝ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯟꯇꯔꯗ ꯊꯝꯈꯤꯕ ꯏꯂꯤꯚꯦꯇꯦꯗ ꯍꯥꯏꯋꯦꯁꯤꯡ ꯁꯦꯝꯒꯠꯄꯤꯅꯕ ꯄ꯭ꯔꯣꯄꯣꯖꯦꯜꯁꯤꯡ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯄꯥꯏꯈꯠꯇꯕꯗꯒꯤ ꯊꯣꯔꯛꯄꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁꯇ ꯄꯣꯁꯠ ꯇꯧꯔꯤ꯫ ꯃꯍꯥꯛꯀꯤ ꯄꯣꯁꯠ ꯑꯗꯨꯗ ꯃꯇꯝ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯒꯚꯔꯟꯃꯦꯟꯠꯅ 2020 ꯑꯃꯁꯨꯡ 21ꯗ ꯃꯔꯤ ꯂꯩꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤꯡꯗ ꯏꯝꯐꯥꯜ ꯁꯤꯇꯤꯒꯤ ꯑꯀꯣꯏꯕꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇ꯭ꯔꯥꯐꯤꯛꯀꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯛꯄ ꯑꯃꯗꯤ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝ ꯏꯝꯐꯥꯜ ꯁꯤꯇꯤ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤ ꯁꯦꯀꯦꯟꯗꯔꯤ ꯔꯣꯗꯁꯤꯡ ꯁꯦꯝꯕꯤꯗꯨꯅ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯇ꯭ꯔꯥꯐꯤꯛ ꯀꯟꯖꯦꯁꯟꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛ ꯄ꯭ꯔꯣꯄꯣꯖꯦꯜ ꯀꯌꯥ ꯊꯥꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯔꯤ ꯂꯩꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯇꯧꯖꯈꯤꯕ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯗꯨ ꯅꯥꯊꯩꯔꯝꯂꯒ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯁ꯭ꯇꯦꯠꯅ ꯄꯤꯈꯠꯈꯤꯕ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯄꯥꯏꯈꯠꯇꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯕꯣꯔꯗꯔ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯇꯣꯞ ꯇꯣꯞꯄ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯔꯦꯇꯦꯖꯤꯛ ꯆꯦꯂꯦꯟꯖꯦꯁꯁꯤꯡ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯏꯂꯤꯚꯦꯇꯦꯗ ꯍꯥꯏꯋꯦꯁꯤꯡ ꯁꯦꯝꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯅꯦꯛꯇꯤꯚꯤꯇꯤ ꯐꯍꯟꯕ, ꯇ꯭ꯔꯥꯐꯤꯛꯁꯤꯡ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯍꯟꯕ ꯑꯃꯗꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯐꯒꯠꯍꯟꯕꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯁꯤꯇꯤ ꯃꯌꯣꯜꯗ ꯇ꯭ꯔꯥꯐꯤꯛ ꯀꯟꯖꯦꯁꯟ ꯂꯩꯇꯅꯕ ꯊꯧꯔꯥꯡ ꯑꯗꯨ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯈꯤꯕꯅꯤ꯫ ꯏꯝꯐꯥꯜ ꯅꯠꯇꯅ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯁꯤꯡꯗꯁꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯇ꯭ꯔꯥꯐꯤꯛ ꯀꯟꯖꯦꯁꯟ ꯊꯣꯛꯄ ꯑꯃꯗꯤ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ, ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄꯒꯤ ꯆꯥꯡꯁꯨ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯔꯨꯑꯣꯏꯅ ꯁꯨꯇꯤ ꯊꯥꯕ ꯅꯨꯃꯤꯠꯇꯅ ꯀꯥ ꯍꯦꯟꯅ ꯂꯝꯕꯤ ꯆꯤꯟꯕ ꯑꯃꯗꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯣꯔꯃꯦꯜ ꯗꯦꯒꯤ ꯑꯣꯏꯅꯁꯨ ꯂꯝꯕꯤ ꯆꯤꯟꯕ ꯃꯔꯝꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯐꯪꯁꯟꯁꯤꯡꯗ, ꯏꯀꯣꯅꯣꯃꯤꯛ ꯑꯦꯛꯇꯤꯚꯤꯇꯤꯗ ꯑꯃꯗꯤ ꯄꯕ꯭ꯂꯤꯛ ꯗꯦꯂꯤꯚꯔꯤ ꯁꯔꯚꯤꯁꯁꯤꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯥꯌꯣꯛꯅꯕ ꯍꯧꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ PR ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯂꯤꯚꯦꯇꯦꯗ ꯍꯥꯏꯋꯦꯁꯤꯡ ꯁꯦꯝꯕꯤꯅꯕ ꯁꯦꯟꯇꯔꯗ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯊꯝꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯄꯣꯁꯠ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ST ꯁꯥꯔꯇꯤꯐꯤꯀꯦꯠ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯗꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯊꯕꯛ ꯇꯧꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯃꯔꯛꯇ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯑꯗꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯠꯇ ꯆꯟꯗꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯔꯥꯏꯠ ꯇꯨ ꯏꯟꯐꯣꯔꯃꯦꯁꯟ RTI ꯑꯦꯛꯠꯀꯤ ꯈꯨꯠꯊꯥꯡꯗ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯔꯁꯣꯅꯦꯜ ꯑꯦꯟꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯔꯤꯐꯣꯔꯝꯁ ꯄꯔꯁꯣꯅꯦꯜ ꯗꯤꯚꯤꯖꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯅ ꯊꯥꯔꯛꯈꯤꯕ RTIꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯊꯕꯛ ꯇꯧꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯃꯔꯛꯇ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ST ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯠꯇ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯑꯦꯄ꯭ꯔꯨꯚ ꯇꯧꯗꯕ ꯂꯤꯁꯠꯀꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ST ꯂꯤꯁꯠ ꯑꯁꯤ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯌꯥꯎꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇ꯭ꯔꯥꯏꯕ 34 ꯈꯛꯇꯅꯤ꯫ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯏꯕ 34 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯇꯦ ꯍꯥꯏꯕ ꯇ꯭ꯔꯥꯏꯕ ꯑꯁꯤ ST ꯂꯤꯁꯠꯇ 2012ꯇ ꯏꯀꯣꯟ ꯀꯣꯟꯅ ꯆꯟꯈꯤꯕꯅꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛꯇꯤꯚꯤꯁꯠꯁꯤꯡꯅ ꯊꯥꯔꯛꯈꯤꯕ RTIꯒꯤ ꯔꯤꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯑꯃꯗꯤ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄ꯭ꯂꯥꯏꯁꯤꯡ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯃꯔꯛꯇ ꯕꯣꯅꯥꯐꯥꯏꯗ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯠꯇ ꯌꯥꯎꯗꯕꯁꯤꯡ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯑꯗꯨꯒꯨꯝꯕ ꯂꯩꯇꯦ ꯍꯥꯏꯅ ꯃꯃꯥꯡꯗ ꯄꯤꯈꯤꯕ ꯂꯩ꯫ ꯑꯗꯨꯒ ꯑꯦꯛꯇꯤꯚꯤꯁꯠꯁꯤꯡꯅ RTIꯒꯤ ꯈꯨꯠꯊꯥꯡꯗ ꯍꯪꯂꯛꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 66ꯀꯤ ꯃꯈꯥꯗ ꯅꯣꯗꯦꯜ ꯑꯣꯊꯣꯔꯤꯇꯤ ꯑꯃ ꯑꯣꯏꯅ ꯑꯣꯐꯤꯁꯔꯁꯤꯡ ꯑꯃꯁꯨꯡ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯁꯔꯚꯤꯁ ꯔꯦꯀꯣꯔꯗꯁꯤꯡ, ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯣꯃꯣꯁꯟꯁꯤꯡ ꯑꯁꯤ ꯃꯔꯤꯛ ꯆꯨꯝꯅ ꯄꯤꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯔꯁꯣꯅꯦꯜ ꯑꯦꯟꯗ ꯄꯔꯁꯣꯅꯦꯜ ꯔꯤꯐꯣꯔꯝꯁ PPRꯅꯁꯨ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ 24ꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯗ ꯊꯥꯔꯛꯈꯤꯕ RTIꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ 90ꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯗ ꯃꯈꯣꯏ-ꯃꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯊꯥꯗꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯚꯦꯔꯤꯐꯥꯏꯗ ꯁꯥꯔꯇꯤꯐꯤꯀꯦꯠꯇ ꯂꯣꯏꯅꯅ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯛꯅꯕ ꯈꯪꯍꯜꯂꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠ 90 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯗꯤꯄꯥꯔꯠꯃꯦꯟꯠ 18ꯗꯤ ꯃꯈꯣꯏꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯗꯇꯥꯁꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯔꯁꯣꯅꯦꯜꯗ ꯄꯤꯈꯠꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯒꯁꯠ 19ꯗ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯗ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤ
manga 2003 da recruit tauki haina pakhum piraki aduga department asida 2003 dagi hauna thadau community dagi employee taraga manga appoint tawduna lakhi haina su pakhum piraki adum oinamak department singda scheduled tribe employees singi status mathang piba horaki amaramda RTI activists ayambana khangninglibadi any kuki tribe haiba STSC parliament na recognize tawribra natraga tawdrabara haibasini maramdi scheduled tribe list dagi any kuki tribe haibasi 1956 ta parliament na lawthokrabani aduga kona manipur gi ST list ta any kuki tribe haibasi scheduled tribe list ta hapchinduna lakhibani state asigi department of personnel and administrative reforms personnel division na phongdoklibadi ing 2018 gi october taraga mapanda manipur gi cabinet na waref lawduna any kuki tribe haibasi manipur scheduled tribe ki list gi kakthat khrabani adubu 2023 gi february 9 da amuka hanna manipur gi government na minister da che thaduna any kuki tribe asi ST list gi lawthok piu haina remind tawki adubu matam aduda ministry of tribal affairs na pakhum ningthi na pirak tabana maram oiraga matam adugi state government na center na any kuki tribe asi manipur gi ST list ta amuk hanjil handuna rajniti oiba lalong chathare haina maral sekhiba leikre parliament na kakthat kharba any kuki tribe asi scheduled tribe list gi makha thana lei natraga leite haibasi hojik chamam na pokpa maramna any kuki tribe haina leiriba group asi da yariba tribal sing asi scheduled tribe certificate paiduna state government na recognize tawgodawribra natraga makhoina pairiba scheduled tribe ki certificate asi parliament na masak khangde haibana ching Hairabani na makhoi sing asi makhata na state government na chumba scheduled tribe employees sing ohengadawribra haibasi department singi marakta achoba issue amaga loyana wahang kaya lakli Meeoi amamamda lupa lakh taraga manga gidama angang taraga manga yonkre Telangana da angang yonba khutpu thugaikre lupa lakh kaya gidamak state sing da angang leiba amasung yonbagi thabak chathaba thabak wanglaba interstate syndicate ama Telangana da cyberwar special operation team na thugaikre Angang sing adu pokpadagi numit kharani khakta mangariba singni farba Meeoi sing adu tongan state sing da makhoi gi mathakta mamangi case kaya marum mayok narakhraba ngaktani aikoina lakwaliba thaba asi aikoina deterrent ama oihanba pambadagi ni haina Madhapur DCP Ritiras na haiki angang amamam charana lupa lakh taraga manga da yoli gang aduna adoption adu legal manhanaba samjin sajinba document sing piraga maruina angang leitaba inakera khunba matai manau sing da target tawi Operation aduda laiba asida macha leitaba matai manau sing da angang yonba amasung traffic tawba organized network amada chenaba Meeoi taraga ni thoi fakre gang aduna laibak sin thongba supply chain ama operate tawi makhoina toina Ahmedabad kumba city sing dagi angang sing lawi aduga makhoi adu yonabagi damak Hyderabad tapui haina investigation sing na khangmangamki Police likhun singi matungina makhoi bu fadringe gi mamangda Hyderabad region khaktada Syndicate aduna mai pakna yamdrabada angang taraga mga yonkre makhoina tongan ba hospital ni panda staff amasung Meeoi kayaga mari leinai special operation team aduna chathakiba red singda trafficker sing adudagi angang ani rescue tauki medical evaluation amasung protection gidamak government na chalaiba healthcare center amada angang sing adu thamkre Cyberbot police na hojik hospital record sing amasung cell gi lambi adu khongulli na ba bank account sing check tawri haina senior Cyberbot police official amana haiki Samgi karvi anglon gi protesta Meeoi ani sikhibadagi internet kakthatkre curfew thamkre Constitution gi taruk suba schedule gi makhada laiba chalai hanba Assam gi karvi anglon hill region da tribal nataba singna ain gi wangmada khunda sile haibigi matangda tholakhiba hingsa gi protesting da Meeoi ani sikhibaga loinana protest adu asiga thana numit humni surakre Protesting aduda Meeoi kaya marum sokre fiba madudagi state government na curfew thamjinkre mobile internet servicing kakchatkre lamgi hakki matangda matam sangna ungkhanna rakhibasing adu tribal protesters sing amasung security force singagi marakta khuthongna khiba matung West Karvi Anglon amasung thangnaba Karvi Anglon district ta hingsa tholakre police na nongmai kapada tribal protester ama sikre aduga irang asigi mayol oirakraba apikpa trading town Kheroni da dukan kaya tumna chakhiba mai chakpa amada tribal nataba Meeoi ama sikre senior officer sing angyauna police personnel nifugatare soki protester sing aduna lirung 10 truth bomb amasung nungna security force sing da attack tawraki khuthongnaba sing aduda sokiba sing adugi manungda DGP amasung IGP law and order Akhilesh Kumar Singh asu yaukre lamdam adugi Meeoi singna chahi kaya dagi hauna lam khopchinba singna tribal land rights ta ki halle hairaduna lam khopchinba singni hairiba sing adu takthongnaba demand tawraki Karvi community na December tarukta hunger strike ama chatha bahuraki badagi ungkhatnaba sing adu hena kanselaki chara heliba sing adugi manung dagi khara police na Guwahati Medical College and Hospital da puthok lakhi bada fibam adu leba pupan numita hengalaki
Puliski matung ina protest luchingba ama phakre haina aranba pau sandorakibadagi asawba amasung hingsa hingalaki mafam asida yurangdagi hauna yamlaba miyam punki amasung aihangna protestersing unakre amasung makhoiga wari sanakre ngarang numidang makhoigi luchingba adu hunger strike adugi maramdagi mahaki hakchang soksilakre haina doctor singna khanbadagi medical check up amagi damak mahak pu Guwahati da pukibani adubu haujiksu kanagumba kharana mahak phakre haina aranba pau sandokli haina paumi singda DGP Harmit Singana haiki masigi matangda Keronida protestersing unakiba State Cabinet Minister Ranos Peguna Group aduna hunger strike adu loisinaba amasung state government amasung Karbi Anglong Autonomous Council yauba tripartite wari sanabada December 16 saruk yanaba yakre haiki wari sanabagi thazaba adu piraba phawbadasu hingsa adu ngasi phawba makha chathari Keronida dukan sing amasung market sing mai thakre soksilakliba law and order gi fibam yenglaga Assam government na Karbi Anglong amasung West Karbi Anglong district sing da khudaktagi internet amasung mobile data servicing suspend tawnaba ngarang order taukre kona chayol asida wari sanagadaba adugi mangoina nanaha sing adugi wakal fathanaba amasung makha taba hingsa thingnaba community luchingba sing da appeal tawraduna ing tapa hanjunabagi thabak sing lokali haina authorities na phongdokre